Laingak na lauthokraba Afspa 1958 po amuk hanna police station tarukta thamjilakliba si maram chade Union laingak ki thaurang asimag state asida thokliba issue na thaina bahot na bani haina Manipur Human Rights Commission gi acting chairperson oiramba senior advocate Khaidem Mani na phongdokre Senior advocate asigi umda hiram asiga mari lainana unaba amada Mani na Afspa se haukiba kumja lising amaga chamapan marfugi September 9 dagi Manipur da thamlakpane Miyoi kaya gi punshi mangkraba ek asi miyoi ba khunai gi mayokta laiba ek amani haina United Nation na fawba haikhiba laikhrabane Madugi mathakta Jivan Reddy Commission na show ek asi miyoi bagi hak khongoi na ba ek oibana repel tawna ba India laingakta recommend tawkhrabane Democracy chatpa laibak amada sigumba tamthiraba ek asi laifam su thokte hairaduna Manipur da su ek asi gi mayokta miyam gi kholau lakpadagi haukiba kumja lising aniga marida Imphal ge assembly segment taretagi lauthokhe Masigi makha tarakpo ina haukiba chahi lising ani kungani thoigi me taraga mapanda police station taraga mangadagi state home department Afspa lauthokhe loinana police station mariga hapchinduna punna police station taraga mapanna konba mafam singdagi lauthokibane Adubu state asida thokliba irang lakshina bahot na bagi mahutta Union Home Ministry na police station tarukta amukhanna Afspa thamjilak bahaiba asi maram chadaba mane Thawong asima kuki lamhen tuhen basingna maitei gi mathakta haurakliba lal asi nathainaba nauna thamjilakpa mali haikhe Union Home Ministry na thokliba order adumak soire haiba wafam senior advocate asina thambaga loinana Imphal area da senkhai thungkhai khara tawba si insurgency gi haura Kuki terrorist singna logi wangmada nongmei kaptuna tawningbata tawriba Churchanpur Kangpokpi Tengnopal amadi Jiribam da Afspa dumak leiri adubu security na ek asigi makhada chapchana mathau tawde haina maral sirakli Yam chumdabani karigeno sida Afspa thamba chumibche Afspa thamba kuki taribe era amat taribe era chingda leiriba chidi kaidawi name khodinge nongme kapi bom kapi chum yeng leiba chira Afspa haibeche chingda na yeng leiba tampaktana nipina ha rep tawge aduga na ha ro phadana hakke pele ne hajalaga UNL na hajalaga KWKL na hajalaga pharage hatke haiberu adudi yaroi hanagi phibum dukadi yararoi afaba amata yaudeba subnam tawge torture tawge naige hange adugi torimne machi aina khanbada prajana ihau torane ba soidana ko adu lakshana ba tawbane